ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯑꯣꯏꯅ ꯃꯌꯥꯝꯗ ꯊꯝꯖꯒꯦ ꯀꯨꯀꯤꯁꯤꯡꯅ ꯉꯁꯤ ꯑꯌꯨꯛꯁꯨ ꯁꯥꯏꯇꯣꯟ ꯃꯥꯏꯀꯩꯗ ꯂꯥꯟꯗꯥꯔꯛꯈ꯭रे ꯍꯥꯏꯔꯤ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯀꯨꯝꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯁꯥꯏꯇꯣꯟ ꯋꯥꯊꯥ ꯂꯝꯕꯤ ꯑꯃꯗꯤ ꯑꯀꯣꯏꯕꯗ ꯂꯩꯕ ꯃꯐꯝꯁꯤꯡꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯂꯥꯟꯗꯥꯕ ꯂꯦꯞꯇ꯭ꯔꯤ ꯍꯥꯏꯔꯤ ꯉꯁꯤ ꯑꯌꯨꯛꯁꯨ ꯆꯥꯎꯔꯥꯛꯅ ꯑꯌꯨꯛꯀꯤ ꯄꯨꯡ 9:30 ꯇꯥꯕ ꯃꯇꯝꯗꯁꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯅ ꯗꯝꯄꯤ ꯁꯤꯡꯁꯥꯡ ꯄꯔꯦꯡꯒꯤ ꯗꯈꯣꯟ ꯑꯃꯗꯤ ꯍꯣꯡꯃꯟ ꯃꯥꯏꯀꯩꯗꯒꯤ ꯃꯩꯇꯩ ꯈꯨꯜꯁꯤꯡ ꯇꯝꯅ ꯀꯥꯞꯁꯤꯜꯂꯛꯈ꯭रे ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯈꯨꯜꯉꯥꯛꯂꯤꯕ ꯃꯍꯥ ꯔꯦꯖꯤꯃꯦꯟꯠꯁꯤꯡꯅꯁꯨ ꯍꯟꯗꯨꯅ ꯀꯥꯞꯈꯦꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯅꯣꯅꯦꯒꯤ ꯏꯖꯩ ꯔꯤꯚꯔ ꯃꯅꯥꯛꯇꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯐꯪꯂꯦ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯃꯅ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯖꯦꯔꯤ ꯂꯝꯕꯤꯒꯤ ꯂꯪꯒꯣꯡ ꯀꯨꯀꯤ ꯈꯨꯜꯗ ꯃꯥꯜ ꯄꯨꯕ ꯇꯇꯥ ꯑꯅꯤ ꯃꯩ ꯊꯥꯈ꯭रे ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯑꯌꯨꯛꯀꯤ ꯆꯥꯎꯔꯥꯛꯅ ꯄꯨꯡ 5 ꯇꯥꯔꯛꯄ ꯃꯇꯝꯗ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 38 ꯏꯝꯐꯥꯜ ꯖꯤꯔꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯖꯔꯤꯕꯝꯗꯒꯤ ꯄꯣꯠꯆꯩ ꯄꯨꯗꯨꯅ ꯂꯥꯛꯄ ꯇꯇꯥ ꯇ꯭ꯔꯛ ꯑꯅꯤ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯝꯕꯤꯗ ꯈꯥꯝꯗꯨꯅ ꯃꯩ ꯊꯥꯈꯤꯕꯅꯤ ꯍꯥꯏꯔꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯦꯡꯄꯣꯛꯄꯤ ꯑꯃꯗꯤ ꯅ꯭ꯌꯨ ꯀꯥꯏꯐꯨꯟꯗꯥꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯩꯕ ꯀꯨꯀꯤꯁꯤꯡꯅ ꯇꯥꯕ ꯂꯪꯒꯣꯝ ꯚꯤꯂꯦꯖꯇ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯑꯃꯗꯤ ꯒꯥꯔꯤ ꯑꯁꯤ ꯇꯦꯜꯍꯧ ꯆꯅꯝ ꯑꯂꯨ ꯗꯨꯀꯥꯟꯒꯤ ꯄꯣꯠꯂꯝꯁꯤꯡ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯍꯥꯏꯔꯤ ꯂꯣꯏꯅꯅ ꯍꯥꯏꯔꯤꯕ ꯒꯥꯔꯤ ꯑꯁꯤ ꯑꯌꯥꯝꯕ ꯁꯔꯨꯛ ꯃꯩꯅ ꯆꯥꯛꯈ꯭रे ꯍꯥꯏꯔꯤ ꯑꯗꯨꯒ ꯑꯇꯣꯞꯄ ꯒꯥꯔꯤ ꯑꯃꯗꯨꯅ ꯃꯃꯥꯡ ꯊꯪꯕ ꯏꯟꯖꯤꯟꯒꯤ ꯁꯔꯨꯛꯁꯤꯡ ꯃꯩ ꯊꯥꯗꯣꯛꯂꯝꯂꯦ ꯍꯥꯏꯔꯤ ꯍꯥꯏꯅꯁꯨ ꯄꯥꯎꯁꯤꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯔꯛꯂꯤ ꯂꯣꯏꯅꯅ ꯍꯧꯖꯤꯛꯇ ꯐꯪꯕ ꯑꯞꯗꯦꯠ ꯑꯃꯗ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔ RNSOM ꯊꯥꯗꯣꯔꯛꯄ ꯄ꯭रेस स्टेटमेंट ꯑꯃ ꯍꯧꯖꯤꯛꯀꯤ ꯑꯣꯏꯕ ꯃꯌꯥꯝꯗ ꯑꯞꯗꯦꯠ ꯊꯝꯖꯒꯦ ꯍꯥꯏꯔꯤꯕ ꯇ꯭ꯔꯛꯁꯤꯡ ꯑꯁꯤ ꯃꯩ ꯊꯥꯈꯤꯕꯒꯤꯗꯃꯛ ꯔꯣꯡꯃꯩ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯅꯤꯄꯨꯔꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯀꯟꯗꯦꯝ ꯇꯧꯕꯒ ꯂꯣꯏꯅꯅ ꯀꯨꯀꯤꯁꯀꯤ ꯑꯦꯇꯦꯛ ꯑꯁꯤꯕꯨ ꯀꯟꯗꯦꯝ ꯇꯧꯔꯗꯨꯅ ꯀꯨꯀꯤꯁꯤꯡ ꯇꯃꯦꯡꯂꯣꯡ ꯑꯃꯁꯨꯡ ꯅꯣꯅꯦ ꯗꯤꯁꯇ꯭ꯔꯤꯛꯇ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯕꯣꯏꯀꯣꯠ ꯇꯧꯁꯤꯟꯈ꯭रे ꯍꯥꯏꯔꯗꯨꯅ ꯄ꯭रेस स्टेटमेंट ꯑꯃ ꯖꯦꯅꯔꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤ RNSOM ꯖꯦꯊꯨꯏ ꯄꯟꯃꯩꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯥꯗꯣꯔꯛꯂꯤ ꯌꯥꯝꯅ ꯇꯦꯟꯇꯛꯅ ꯊꯝꯖꯔꯝꯒꯦ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯈꯔ ꯃꯌꯥꯝꯗ ꯊꯝꯖꯒꯦ NSNIMꯅ ꯅꯣꯔꯠ ꯏꯁꯀꯤ ꯂꯂꯧꯕꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯇ ꯀꯣꯛ ꯆꯤꯛꯄ ꯑꯣꯏꯔꯦ ꯏꯟꯇꯦꯂꯤꯖꯦꯟꯁ ꯅꯥꯒꯥ ꯂꯍꯧꯂꯨꯞ ꯑꯃꯗꯤ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯁꯤꯖꯐꯥꯌꯔ ꯆꯠꯊꯗꯨꯅ ꯁꯥꯟꯇꯤꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ NSNIMꯅ ꯅꯣꯔꯠ ꯏꯁꯀꯤ ꯂꯍꯧꯂꯨꯞꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯀꯣꯛ ꯆꯤꯛꯄ ꯑꯃ ꯑꯣꯏꯔꯦ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎꯗ ꯌꯨꯝꯐꯝ ꯑꯣꯏꯗꯨꯅ ꯋꯤꯛꯁꯦ ꯐꯣꯡꯅ ꯄꯤꯕ ꯄꯥꯎ ꯑꯃꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯊꯥ 19 ꯍꯦꯟꯅ ꯆꯠꯊꯔꯛꯂꯤꯕ ꯀꯨꯀꯤ ꯑꯃꯁꯨꯡ ꯃꯩꯇꯩꯒꯤ ꯐꯨꯔꯨꯞꯀꯤ ꯃꯔꯛꯇ ꯆꯠꯊꯔꯤꯕ ꯂꯥꯟ ꯑꯁꯤꯒꯤ ꯃꯅꯨꯡꯗ NSNIMꯅ ꯃꯅꯤꯄꯨꯔ ꯑꯃꯁꯨꯡ ꯅꯥꯒꯥꯂꯦꯟꯒꯤ ꯂꯣꯟꯅꯕ ꯃ꯭ꯌꯥꯟꯃꯥꯔ ꯉꯝꯈꯩ ꯃꯅꯨꯡꯗ ꯃꯈꯣꯏꯒꯤ ꯈꯣꯡꯗꯥꯐꯝ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯈ꯭रे ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯒꯤ ꯉꯝꯈꯩ ꯂꯥꯟꯗꯨꯅ ꯃ꯭ꯌꯥꯟꯃꯥꯔꯗ ꯆꯠꯄ ꯑꯃꯁꯨꯡ ꯃ꯭ꯌꯥꯟꯃꯥꯔꯗꯒꯤ ꯃꯅꯤꯄꯨꯔ ꯇꯝꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ NEꯒꯤ ꯂꯍꯧꯂꯨꯞꯁꯤꯡꯒꯤ ꯃꯤꯑꯣꯏꯁꯤꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯤꯕ ꯌꯥꯎꯗꯅ ꯏꯀꯣꯝ ꯀꯣꯝꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯂꯦ NEꯒꯤ ꯂꯜꯍꯧꯕꯁꯤꯡꯅ ꯂꯥꯏꯅ ꯉꯝꯈꯩ ꯂꯥꯏꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯉꯝꯂꯤꯕ ꯑꯁꯤ NSNIMꯅ ꯂꯣꯖꯤꯁꯇꯤꯛꯀꯤ ꯑꯣꯏꯕ ꯃꯇꯦꯡ ꯄꯤꯕꯗꯒꯤꯅꯤ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯄꯥꯎꯒꯤ ꯃꯇꯨꯡ ꯏꯟꯅ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯁꯥꯒꯥꯏꯟ ꯔꯤꯖꯟꯗ NEꯒꯤ ꯂꯜꯍꯧꯕꯁꯤꯡꯅ ꯆꯠꯊꯣꯛ ꯆꯠꯁꯤन ꯇꯧꯕ ꯑꯃꯗꯤ ꯂꯩꯐꯝ ꯆꯥꯐꯝꯅꯆꯤꯡꯕ ꯃꯇꯦꯡ ꯀꯌꯥ NSNIMꯅ ꯄꯤꯔꯤ ꯃ꯭ꯌꯥꯟꯃꯥꯔꯒꯤ ꯃ꯭ꯌꯨꯊꯤꯠ ꯍꯥꯏꯕ ꯃꯐꯝꯗ NEꯒꯤ ꯂꯜꯍꯧꯕ ꯂꯨꯞꯁꯤꯡꯒꯤ ꯑꯅꯧꯕ ꯈꯣꯡꯗꯥꯐꯝ ꯑꯃ ꯑꯣꯏꯅ ꯁꯦꯝꯒꯠꯈ꯭रे ꯃꯐꯝ ꯑꯁꯤꯗꯒꯤ ꯂꯜꯍꯧꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯗ ꯏꯔꯥꯏ ꯂꯥꯏꯅ ꯆꯪꯂꯛꯄ ꯑꯃꯗꯤ ꯊꯣꯛꯈꯤꯕ ꯉꯝꯂꯤꯕ ꯑꯁꯤ NSNIMꯅ ꯃꯇꯦꯡ ꯄꯥꯡꯕꯗꯒꯤꯅꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯒ꯭ꯔꯨꯞꯁꯤꯡꯅ ꯄꯤꯄꯜꯁ ꯗꯤꯐꯦꯟꯁ ꯐꯣꯔꯁꯇꯒꯤ ꯃꯇꯦꯡ ꯐꯪꯏ NEꯒꯤ ꯂꯍꯧꯂꯨꯞꯁꯤꯡꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯃꯥꯡꯗ ꯑꯦꯇꯦꯛ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝꯗꯒꯤ ꯇꯥꯟꯊꯣꯛꯄ ꯉꯝꯂꯝꯕ ꯑꯗꯨ ꯍꯧꯖꯤꯛꯇꯤ NSNIMꯅ ꯐꯩꯒꯥꯛ ꯐꯩꯅ ꯀꯟꯈꯠꯇꯨꯅ ꯊꯝꯈꯤꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ NEꯒꯤ ꯂꯜꯍꯧꯕꯁꯤꯡꯒꯤ ꯂꯨꯆꯤꯡꯕ ꯀꯌꯥ ꯆꯩꯅꯥꯒꯤ ꯉꯝꯈꯩ ꯂꯟꯁꯤꯟꯗꯨꯅ ꯂꯣꯠꯐꯝ ꯑꯗꯨꯗ ꯑꯅꯧꯕ ꯕꯦꯁ ꯁꯦꯝꯒꯠꯇꯨꯅ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯈꯠꯍꯟꯕ ꯉꯝꯈ꯭रे ꯍꯟꯗꯛꯇ NSNIMꯒꯤ ꯃꯥꯏꯀꯩꯗꯒꯤ ꯅꯥꯒꯥꯒꯤ ꯇꯣꯉꯥꯟꯕ ꯐ꯭ꯂꯦग ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯁꯛꯈꯪꯗ꯭ꯔꯒꯗꯤ ꯈꯨꯠꯂꯥꯏ ꯑꯃꯨꯛ ꯄꯥꯏꯈꯠꯂꯒꯅꯤ ꯍꯥꯏꯅ ꯀꯤꯍꯟꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯔꯛꯈꯤꯕ ꯑꯗꯨ ꯃ꯭ꯌꯥꯟꯃꯥꯔ ꯃꯅꯨꯡꯗ ꯄꯥꯛ ꯆꯥꯎꯅ ꯈꯨꯟꯗꯥꯔꯤꯕ ꯅꯥꯒꯥꯁꯤꯡꯒꯤ ꯂꯝꯗꯝꯗ ꯅꯥꯒꯥꯒꯤ ꯑꯣꯏꯕ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯖꯣꯟ ꯑꯃ ꯁꯦꯝꯒꯠꯄ ꯉꯝꯂꯛꯄꯗꯒꯤ ꯂꯧꯔꯛꯄ ꯈꯣꯡꯊꯥꯡꯅꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤ NSNIMꯒ ꯍꯛꯊꯦꯡꯅꯅ ꯃꯔꯤ ꯂꯩꯅꯗ꯭ꯔꯒꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯍꯧꯂꯨꯞꯁꯤꯡꯗ IMꯅ ꯃꯇꯦꯡ ꯄꯥꯡꯁꯤꯟꯕ ꯑꯁꯤꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡꯗ ꯀꯣꯛ ꯆꯤꯛꯄ ꯑꯃ ꯑꯣꯏꯍꯜꯂꯛꯄꯅꯤ ꯍꯥꯏꯔꯦꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯃ꯭ꯌꯥꯟꯃꯥꯔ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯏꯟꯗꯤꯌꯥꯒꯤ ꯀꯟꯚꯦꯟꯁꯟꯅ ꯗꯤꯜ ꯇꯧꯒꯗꯕꯅꯤ ꯄꯣꯂꯤꯇꯤꯁꯤꯌꯟ ꯈꯔꯗꯤ ꯅꯦꯁꯟꯒꯤ ꯏꯟꯇꯔꯦꯁꯇ ꯊꯕꯛ ꯇꯧꯗꯦ ꯑꯦꯛꯁ ꯂꯦꯐꯇꯅꯦꯟꯠ ꯖꯦꯅꯔꯦꯜ
Laibasiga yumthangnariba Myanmardi ain kaina sangsilakliba refusing asi India government na ningtina yengsinde. Politician kharana nation asigi interest thabak tawdabana irang kya thokli. Manipur gi issue asisu center na deal tawrabadi thoina aruba issue na ti haina retired Lieutenant General Nishkantana national media da pihiba interview ma da phongtokre. Mana makhatana haikibida Myanmar da laidiba maitei singa du mitopni laiba asigi citizen ati masiga sap manana atopa furup singi suni yumthangnariba Myanmar gi ain kaina sangsilakliba refugees sing center na ningthina yengsinde masina maram oiraga state government ki tuan ba decision oina lawi refugees sing asi laiba asigi laidiba convention gi matungina dil tawgadabani India na refugees sing gi matangna UN yauna malem geba platform kya da pikiba warep adugi matungina dil tawpham thui Mezo amasum Nagagi Maikaidigi border fencing khabigi mayukta wapham kya phongdoklibasigi matangda former Lieutenant General Sinama Khatana haikibida border fencing khabigi issue local leaders sing natragana villagers singi issue nati Mizoram gi Chief Minister Laldo Homana US ta tuan balaiba uhum punsilaga Mezo unification gi matangda phongdoklam ki wapham adu thangai singna angakpui magna nganglam libadu national interest nati Local Gaba Maki Aning Apambaduna political gain Fana Bohanabani. West Bengal Gimamta Banners in Assam, Bangladesh, Amasum, West Bengal Ladiba Bengali Sing Punsin Bigi Wapamadu Levaki interestanati, Makoi political gain Fangnabani. Adugumba Wangang Singaduna Makoigi popularity Hingali. Mezoramgi Minister Hausi Wediba Piba Masi Yam Apabanati, Maduna Maki political gain Fana Bohanabani. Border fencing topic of Mrs. Center and Lepkadavani. Mezomas Nagasing Mekadigi border fencing na Makogi Kanglup Sing Marakta Kaidok Nari Haidibadu Asumbanati. India must Bangladesh Leva ani Kaidok Nari Basi Nakalani Makta Bengali Sing Kundaribani. Masiga Sapman India must Pakistan Leva ani Kaidok Nabada Nakalani Makta Punjabi Sing Kundaribani. Jammu Kashmir Su Masiga Sapmana Bishuni. Nakalani Makta ethnic group amatagi Kanglup Sing Kundaribani. Aduna border fencing you offer Mrs. Center na Pekadavani. Housi asi Kungamatoi Suba Sahi Sagi Matamni. Laiba Aniki Marakta Satok Sentobagi Tamakta Visa Amasum, passport na single lady. Housik lady but Maunga City, British na Samlamba, Kamoneloiba, Oiba Tawangadani. Nation Kudimang Leva Sigi, sovereignty Amasum boundary ngak Pahivasi Matoni. North East the Mitop Sing left in a sanctionally basina Assam the house or people Masikininga. Assam is Sadani Furi Bengali Sing Noikre. Outsiders sing sanctionak person, instead of the Hana the Laser Globamation minority or Tuna, Kodong Tina over Pibam the Laki. Tripura the Sumasiga Sapman of Ishutokli. Instead of Sigoinus Pibamadu, Taraklo Henningality. Sang lava matam gi yeng ludrabasu haukibasai mangagi matam masida cross border marriage masing kaya yamna sukrabage India na ning tamba phanglakiba matam 1947 dagi 2024 fawda Myanmar amasum India lenga ani asigi development da yamna khene punsi mahingi standard su yamna khene Myanmar na masagi miyoi sing leba duna ot naibigi thawang sa thari adu India dana schedule tribe ki kanglup sing Job reservation yawn kudung saba kapiri, Mashina Myanmar ki leva sida mitop kya sangshilapagi maramuri. India da lakwasina job security lady, Maramaduna foreigner refugees singasi leva sigi lady ba convention ki matungina dil topamtwe. Border the lady ba miam ningtina education piba matoktai. Mapani sanglak pasingaduna makogi job reservation yawn atay kudung saba singadu loin laukigani habadu kangan pamtwe. Isterasi da hauzik thokli bihing sagi thakdok singasiga mari lainana. Hangbuwang amada retired Lieutenant General Sina Makatana Haikibida, Iranga Sina Maramoraga Mio listing Humpugi Matakta, Mayu Make Electric, Masina Makogi Masama Susingadugi Future Carino, Angang Singadugi Wakalda, Saiki Lakpatavani, Mayu Make Tadokuna, Lanjanari Besingadugi Mayumasi Indiadani, Subman of Lebaktani, Atopa Lebaktanati, Makogi Mayum Singadu, Pakistan, Bangladesh, Samasum Sainana Loxin Kibanati. Masi English nga magasama pangani fugo taret ki India Pakistan partition adunati lanje naraglaba sing ado bureaucrat officer sing na singtam animaki oini gengsili sapmana ba security period dubu thokliba thawdo osina haujuk phawbad lanjalakpa sing ado mayu maikaida hanjalakpa ngambagi fiom da letri Gujarat Tamil Nadu natragana India ki atop state sing da irang thoklaba su chayol ani ahum natragana tha ama ni dagi hendi
ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗꯤ ꯄꯥꯔꯇꯤꯁꯟ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯃꯌꯨꯝꯗ ꯍꯟꯕ ꯉꯝꯗ꯭ꯔꯤ ꯂꯥꯟꯖꯦꯜꯂꯛꯄꯁꯤꯡ ꯃꯌꯨꯝꯗ ꯆꯥꯗ 5ꯗꯒꯤꯅ 10ꯗꯤ ꯍꯟꯅꯔꯕꯁꯨ ꯑꯌꯥꯝꯕ ꯍꯟꯕ ꯉꯝꯗ꯭ꯔꯤ ꯋꯥꯐꯝ ꯑꯁꯤ ꯁꯤꯡꯒꯜ ꯀꯥꯡꯂꯨꯞ ꯑꯃꯒꯤ ꯅꯠꯇꯦ ꯑꯅꯤꯃꯛꯀꯤꯅꯤ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯗ꯭ꯔꯒ ꯀꯥꯔꯇꯦꯜꯁꯤꯡ ꯌꯥꯎꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯄꯣꯄꯤ ꯄꯥꯝꯕꯤ ꯊꯥꯕꯒꯤ ꯃꯇꯥꯡꯗꯁꯨ ꯀꯥꯡꯂꯨꯞ ꯈꯔꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕꯒꯤ ꯐꯤꯕꯝꯗ ꯂꯩꯔꯤ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯗ꯭ꯔꯒ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯇꯧꯕꯒꯤ ꯆꯥꯡ ꯑꯁꯤ ꯍꯟꯊꯈ꯭ꯔꯕꯁꯨ ꯑꯇꯣꯞꯄ ꯔꯨꯠ ꯑꯃꯗ ꯃꯤꯖꯣꯔꯥꯝ ꯐꯥꯎꯔꯒ ꯑꯗꯨꯃꯛ ꯗ꯭ꯔꯒ ꯂꯂꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯔꯤ ꯁꯤꯆꯨꯋꯦꯁꯟ ꯆꯦꯟꯖ ꯇꯧꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯒꯣꯜ ꯄꯣꯁ ꯆꯦꯟꯖ ꯇꯧꯏ ꯑꯣꯔꯤꯖꯤꯅꯦꯜ ꯒꯣꯜ ꯄꯣꯁꯇꯤ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯑꯁꯤꯅꯤ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯁꯥꯈꯤꯕ ꯆꯍꯤ 10 ꯐꯔꯛꯂꯦ ꯑꯗꯨꯕꯨ ꯁ꯭ꯄꯣꯔꯠ ꯌꯨꯅꯤꯚꯔꯁꯤꯇꯤ ꯑꯁꯤ ꯁꯥꯕꯗ ꯀꯝꯃꯨꯅꯤꯇꯤ ꯈꯔꯅ ꯅꯠꯇ꯭ꯔꯒꯅ ꯂꯅꯥꯏ ꯃꯤꯑꯣꯏ ꯈꯔꯅ ꯃꯈꯣꯏꯒꯤ ꯂꯝꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗ ꯑꯌꯦꯠꯄ ꯀꯌా ꯊꯣꯛꯂꯤ ꯑꯗꯨꯕꯨ ꯇꯧꯔꯤꯕ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤꯅꯤ ꯑꯩꯈꯣꯏꯒꯤ ꯂꯝꯁꯤꯡ ꯑꯁꯤꯒꯤ ꯃꯄꯨꯗꯤ ꯏꯟꯗꯤꯌꯥꯅꯤ ꯑꯁꯤꯒꯨꯝꯕ ꯑꯄꯤꯛꯄ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯤ ꯀꯔꯤꯒꯤꯗꯃꯛ ꯒꯣꯚꯔꯟꯃꯦꯟꯠꯅ ꯁꯣꯜꯚ ꯇꯧꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯂꯣꯀꯦꯜ ꯃꯤꯌꯥꯝꯒꯤ ꯁꯔꯩꯗ ꯀꯔꯤꯒꯤ ꯆꯠꯀꯗꯧꯔꯤꯕꯅꯣ ꯍꯧꯖꯤꯛ ꯑꯍꯥꯟꯕꯒꯤ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯕꯁꯤ ꯕꯣꯔꯗꯔ ꯐꯦꯟꯁꯤꯡ ꯑꯃꯁꯨꯡ NRC ꯅꯠꯇꯦ ꯂꯥꯟꯖꯦꯟꯅꯗꯨꯅ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕꯁꯤꯡ ꯃꯌꯨꯝꯗ ꯍꯜꯍꯟꯕꯗꯨꯅꯤ ꯃꯈꯣꯏꯅ ꯃꯌꯨꯝꯗ ꯍꯟꯈ꯭ꯔꯕ ꯈꯛꯇꯗ ꯁꯥꯟꯇꯤ ꯂꯥꯛꯀꯗꯕꯅꯤ ꯍꯥꯏꯔꯤꯕꯁꯤ ꯀꯥꯡꯂꯨꯞ ꯑꯅꯤꯃꯛꯀꯤꯅꯤ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯩꯔꯣꯏ 10,000ꯒꯤ ꯃꯊꯛꯇ ꯇ꯭ꯔꯥꯟꯁꯐꯔ ꯁꯥꯔꯇꯤꯐꯤꯀꯦꯠ ꯂꯧꯐꯝ ꯂꯩꯇꯕꯗꯒꯤ ꯃꯈꯥ ꯇꯥꯅ ꯑꯦꯗꯃꯤꯁꯟ ꯐꯪꯗ꯭ꯔꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯅꯨꯡꯃꯛꯇꯗ ꯇ꯭ꯔꯥꯐꯤꯛ ꯐ꯭ꯂꯣꯗ ꯐ꯭ꯔꯤ ꯑꯣꯏꯗ꯭ꯔꯦ ꯃꯁꯤꯅ ꯄꯣꯠ ꯄꯨꯊꯣꯛ ꯄꯨꯁꯤꯟ ꯑꯃꯁꯨꯡ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯍꯜꯂꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅ ꯃꯄꯥꯟꯗ ꯆꯠꯀꯦ ꯍꯥꯏꯔꯕꯗꯤ ꯑꯥꯏꯖꯣꯜꯗ ꯍꯥꯟꯅ ꯆꯠꯂꯒ ꯃꯐꯝ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯆꯠꯈꯤꯒꯗꯕꯅꯤ ꯃꯁꯤꯒ ꯆꯞ ꯃꯥꯟꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨ ꯃꯩꯇꯩꯁꯤꯡꯗ ꯂꯩꯔꯤ ꯃꯩꯇꯩꯁꯤꯡꯅ ꯗꯤꯃꯥꯄꯨꯔꯗ ꯆꯠꯀꯦ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯗꯨꯃꯛ ꯃꯥꯌꯣꯛꯅꯔꯤ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯍꯥꯟꯕ ꯏꯁꯨꯗꯤ ꯂꯥꯟꯖꯦꯟꯅꯕꯁꯤꯡ ꯃꯈꯣꯏꯒꯤ ꯃꯌꯨꯝꯗ ꯍꯟꯖꯤꯟꯕꯗꯨꯅꯤ ꯏꯟꯗꯤꯌꯥꯒꯤ ꯐꯣꯔꯦꯟ ꯄꯣꯂꯤꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯪꯕ ꯑꯃꯗ ꯍꯥꯏꯈꯤꯕꯗꯅ ꯏꯟꯗꯤꯌꯥꯅ ꯌꯨꯝꯊꯪꯅꯔꯤꯕ ꯂꯩꯕꯥꯛꯁꯤꯡꯒ ꯑꯐꯕ ꯃꯔꯤ ꯂꯩꯕ ꯆꯪꯉꯤ ꯕꯪꯒ꯭ꯂꯥꯗꯦꯁ ꯅꯠꯇ꯭ꯔꯒꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯣꯏꯔꯕꯁꯨ ꯃꯇꯝꯒꯤ ꯂꯩꯔꯤꯕ ꯒꯣꯚꯔꯟꯃꯦꯟꯠ ꯑꯗꯨꯗ ꯁꯄꯣꯔꯠ ꯇꯧꯐꯝ ꯊꯣꯛꯏ ꯑꯐꯒꯥꯅꯤꯁꯇꯥꯟ ꯑꯁꯤ ꯑꯃꯦꯔꯤꯀꯥꯅ ꯕꯦꯛ ꯇꯧꯔꯒ ꯂꯩꯔꯝꯕꯗꯨ ꯉꯁꯤ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯑꯗꯨ ꯊꯥꯗꯣꯛꯈꯤꯕꯗꯒꯤ ꯇꯥꯂꯤꯕꯥꯟꯅ ꯁꯥꯁꯟ ꯇꯧꯔꯤꯕꯁꯤꯅꯤ USAꯒꯤꯅ ꯈꯨꯠꯂꯥꯏ ꯂꯂꯣꯟꯕꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯄꯣꯂꯤꯁꯤꯒ ꯈꯦꯟꯅꯩ ꯅꯦꯁꯅꯦꯂꯤꯖꯝꯗꯒꯤ ꯍꯦꯟꯕ ꯑꯃꯠꯇ ꯂꯩꯇꯦ ꯍꯥꯏꯈꯤꯅꯁꯨ ꯄꯥꯎꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯄ꯭ꯔꯤꯄꯥꯛꯅ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯄꯤꯄꯜꯁ ꯔꯤꯚꯣꯂꯨꯁꯅꯔꯤ ꯄꯥꯔꯇꯤ ꯑꯣꯐ ꯀꯪꯂꯩꯄꯥꯛ ꯄ꯭ꯔꯤꯄꯥꯛ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯂꯟꯃꯤ ꯁꯪꯂꯨꯞ ꯔꯦꯗ ꯑꯥꯔꯃꯤꯅ ꯀꯨꯝꯁꯤꯡ ꯏꯪ 1967ꯗꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯂꯦꯞꯇꯅ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ 2024 ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯔꯤꯕ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞꯁꯤꯡ ꯑꯃꯗꯤ ꯆꯤꯡꯃꯤ ꯇꯝꯃꯤ ꯃꯤꯌꯥꯝ ꯍꯨꯞꯅ ꯈꯨꯠꯁꯝꯅꯗꯨꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯧꯍꯧꯂꯨꯞ ꯑꯁꯤꯒꯤ ꯁꯤꯔꯣꯜ ꯑꯃꯅ ꯍꯥꯏꯔꯤ ꯁꯤꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯅꯤꯡꯇꯝꯕ ꯆꯥꯎꯈꯠꯄ ꯃꯥꯟꯅꯕ ꯈꯨꯟꯅꯥꯏ ꯑꯃ ꯄꯨꯔꯛꯇꯨꯅ ꯂꯝꯗꯝꯁꯤꯗ ꯏꯪ ꯇꯞꯄ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯂꯤꯡꯅꯕ ꯂꯤꯁꯥꯡꯁꯤꯟꯅ ꯆꯠꯊꯔꯛꯂꯤꯕ ꯅꯤꯡꯇꯝ ꯌꯥꯑꯣꯟ ꯂꯥꯟꯊꯦꯡ ꯑꯁꯤꯒꯤꯗꯃꯛ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯄꯤꯈ꯭ꯔꯕ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯤꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯈꯨꯕꯝꯁꯤꯡꯗ ꯂꯩ ꯀꯠꯄꯒ ꯂꯣꯏꯅꯅ ꯃꯩꯔꯥ ꯊꯥꯟꯗꯨꯅ ꯔꯤꯚꯣꯂꯨꯁꯟ ꯒꯟ ꯁꯤꯂꯨꯠ ꯄꯤꯕ ꯑꯃꯁꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯗ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯗ ꯃꯩꯔꯥ ꯀꯠꯄꯅ ꯊꯧꯔꯝ ꯑꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯁꯛꯇꯝ ꯑꯣꯏꯈꯤ ꯂꯩꯕꯥꯛꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯅꯨꯡꯁꯤꯖꯔꯕ ꯏꯔꯩꯆꯥꯁꯤꯡꯅ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯏꯁꯥꯒꯤ ꯇꯉꯥꯏꯐꯗꯕ ꯇꯧꯗꯕ ꯌꯥꯗꯕ ꯊꯧꯗꯥꯡꯅꯤ ꯈꯟꯗꯨꯅ ꯌꯨꯝ ꯊꯣꯡꯒꯥꯜ ꯑꯃꯗꯤ ꯂꯝꯕꯤ ꯂꯝꯖꯥꯎꯗ ꯃꯩꯔꯥ ꯀꯠꯄꯤꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯊꯧꯕꯤꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯇꯨꯅ ꯊꯧꯔꯝ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯍꯟꯈꯤꯕꯒꯤꯗꯃꯛ ꯄ꯭ꯔꯤꯄꯥꯛꯅ ꯊꯃꯣꯏ ꯁꯦꯡꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯂꯣꯏꯅꯅ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤꯕ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤꯕꯨ ꯃꯤꯗꯤꯌꯥ ꯀꯣꯚꯔꯦꯖ ꯇꯧꯈꯤꯕ ꯏꯂꯦꯛꯇ꯭ꯔꯣꯅꯤꯛ ꯃꯤꯗꯤꯌꯥ ꯑꯃꯗꯤ ꯄꯥꯎꯆꯦꯁꯤꯡꯕꯨ ꯂꯨꯞ ꯑꯁꯤꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯔꯛꯂꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤ ꯂꯨꯞ ꯑꯁꯤꯒꯤ GHQ 707 ꯃꯣꯕꯥꯏꯜ ꯕꯇꯥꯂꯤꯌꯟ ꯇ꯭ꯔꯦꯅꯤꯡ ꯁꯦꯟꯇꯔ ꯑꯃꯗꯤ ꯃꯣꯕꯥꯏꯜ ꯌꯨꯅꯤꯠꯅꯆꯤꯡꯕꯗꯁꯨ ꯄꯥꯡꯊꯣꯛꯈꯤ CHQꯗ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠꯇ ꯄꯥꯔꯇꯤꯒꯤ ꯆꯤꯌꯔꯃꯦꯟ ꯏꯟꯇꯔꯤꯝ ꯀꯥꯎꯟꯁꯤꯜꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯃꯗꯤ ꯆꯥꯔꯖ ꯗꯤ ꯑꯦꯐꯤꯌꯔꯁ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯦꯟड ꯄ꯭ꯔꯣꯄꯦꯒꯟꯗꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯖꯦꯅꯔꯦꯜ ꯍꯦꯗꯀ꯭ꯋꯥꯇꯔꯗꯁꯨ ꯔꯦꯗ ꯑꯥꯔꯃꯤꯒꯤ CASꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯆꯔꯆ ꯗꯤ ꯑꯦꯐꯤꯌꯔꯁ ꯃꯦꯗꯤꯀꯦꯜ ꯑꯦꯟड ꯋꯦꯜꯐꯤꯌꯔ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯊꯧꯔꯝ ꯃꯄꯨ ꯑꯃꯗꯤ ꯔꯦꯗ ꯑꯥꯔꯃꯤꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇꯥꯐ ꯑꯣꯐꯤꯁꯔ 2ꯅ ꯑꯊꯣꯏꯕ ꯂꯦꯡꯕꯤꯔꯛꯄ ꯑꯣꯏꯗꯨꯅ ꯄꯥꯡꯊꯣꯛꯈꯤ ꯔꯦꯗ ꯑꯥꯔꯃꯤꯒꯤ ꯖꯦꯅꯔꯦꯜ ꯁ꯭ꯇꯥꯐ ꯑꯣꯐꯤꯁꯔ GHO 3ꯅ ꯑꯊꯣꯏꯕ ꯃꯤꯊꯨꯡꯂꯦꯟ ꯑꯃꯗꯤ ꯀꯦꯝꯞ ꯀꯃꯥꯟꯗꯔꯅ ꯊꯧꯔꯝ ꯃꯄꯨ ꯑꯣꯏꯗꯨꯅ 707 ꯕꯇꯥꯂꯤꯌꯟꯗꯁꯨ ꯑꯊꯧꯕꯁꯤꯡꯒꯤ ꯅꯤꯡꯁꯤꯡ ꯅꯨꯃꯤꯠ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯄꯥꯡꯊꯣꯛꯈꯤ ꯍꯥꯏꯅ ꯁꯤꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯦ ꯍꯥꯏꯅ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯔꯤ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ